Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Kuki Singbu Pelhanaba Chingkong Chingyada Sugi Kem Thamjinna Bokhona Riba Mathong Huktaba Thawong Asi Khudak Telep Kadabani Haina Senjam Chirangda Meeyamna Wakat Mifam Chathakrai Jiribamda Angang Ahum Yauna Miyoi Taruk Tamthina Hat Kibab Gamari Lenana High Court na Thodok Asigi Matangda Thiziliba NIA da Tha Amagi Matam Pikrai Angang Unabada Mama Leikhidre Patient Kamune Irang Horakpadagi Thoubal District Hospitalda Akai Atoi Kaya Thokrai Sandona Pijari Kuki Swingbu Pelhanaba Chingkong Chingyada Sugi Kem Thamjina Bahotna Riba Mathong Huktaba Thawong Asi Khudak Telep Kadabani Haina Senjam Chirangda Meeyamna Wakat Mifam Chathakrai Imphal West District ki Sekmai Police Station ki Manung Channa National Sports University Maya Amadi Akoiba Mafam Singda Suspension of Operation Su Chatnariba Kuki Militant Singi Designated Camp Sanaba Thorang Toriba Asi Khudak ta handokadabani haina ngasi Miyoi Chonga Rom Henmana Senjam Chirang Community Hall da Lengangna Chantharaliba Thawong asi bu yaningda bafongdok thuna wakan mifam chathakrai Gram Panchayat Mangagi Pradhan Jila Parisad Member Singh Maira Paibi Loop Singh Chaurakna Khungang Taramanga Romgi Miyosingna Saruk Yaduna Chathakiba Khungjang Aduda Club Nifun Thoigi Member Singh Su Saruk Yaduna Wakat Mifam Adu Chathaki Wakat Mifam da Saruk Yakiba Singna Cookies to Militant ki Designated Camp Maitei Khun Nakna Thamjilakpa Yaroi Cookie Militant Singh da Thamliba Su Khudak da Lautho Maitei Village Volunteer Singh Phaba Yaroi Haina Thaba Pleka Singh Paiki Wakat Mifam Aduga Mari Lenana Miyamgi Oiba Mifam Amasu Pangtoki Mifam Aduna Yenaba Laitana Lokiba Warep Singh Adudi Cookie Militant Singha Lengangna Chatnariba Su Khudak da Thokadabani Sugi Camp Singh Maitei na Khundaba Khunsingi Yum Yam Nakna Thamba Yaroi Chaurakna National Sports University ki Akoiba Habadi Kilometer Kunrom ki area da Sugi Camp Thamba Yaroi Khungapo Macham Singh Phaba Yaroi Habana Chingba Warep Kaya Su Amata Oina Loki Jiribamda Angang Ahum Yauna Miyoi Taruk Tamthina Hat Kiba Mari Lenana High Court na Thodok Asigi Matangda Thiziliba NIA da Tha Amagi Matam Pikrai Manipur da Haukiba Chahi Aniga Tha Ani Henbadagi Tokliba Irang Asigi Manung Chenna Mamang Chahi November da Angang Ahum Yauna Miyoi Taruk Jiribam District ki Mafam Amadagi Faduna Pokraba Matung Tamthina Hat Kibaga Mari Lenana Manipur High Court na Thodok Asigi Matangda Thiziliba NIA da Tha Amagi Matam Pikrai Manipur High Court na NIA da Khangan Kibagi Matung Inna Mihat Asigi Matangda NIA na Tha Amagi Manungda Charge Thagalakna ba Khangan Kibaga Lunana Hariba Matam Asigi Manungda Karigumba Thigalaktrabadi Court Asina Hakchina Logani Hari Panba Yabadi Angang Ahungi Manungda Subnagi Tha Nipangi Angang Ama Yauna Miyoi Taruk Jiribam District ki Manung Chanba Vorobekra area dagi ki militani Chingbasingna Faduna Pukraga Miyoi Taruk Maki Asiba Hakchang Jiri Turelda Tautharakpada Meeyamna Thengnakibani Loinana Mihat Asigi Tha Nipan Fazilakaba Phaba Kanana Chathakibano Haiba Khangbangamdana Leirakibani Thodok Asigi Mamang November 13 da Thokibani Haiba Advocate KH Tarun Kumarna Kota Ningsing Haluna Tha Kayagi Mamangda NIA da case asesina Krabasu Charge Thagapda Tapthariba Asigi Maram Hanki Loinana Leikhidre Singi Imung Manungi Miyoida Wakalgi Charang Nabaleriba Asi Yanglaga Akaknaba Matam Ama Khanganaba Taksinki Hiramasigi Matangda Deputy Solicitor General of India KH Samarjitna case Asigi Matangda NIA na Thiziliba Asi Final Stage da Leire Haidaduna Charge Thaganaba NIA na Same Sari Haina Fongdoki Angang Unabada Mama Leikhidabadagi Patient Kangbuna Irang Horakpadagi Thoubal District Hospitalda Akai Atoi Kaya Thokrai District Hospital Thoubal Angang Unabada Mama Leikhidabadagi Patient gi Kangbuna Irang Horaktana Hospital Asigi OPD Casualty Counter Amadi Delivery Site Yauna Amang Ata Thokrai Meeyamgi Mob Adu Police na Matam Chana Laksinbadagi Makhatana Amang Ata Thokide Hari Pau asina hai ngasi ayuk tek chamamang lekadigi maibam azit ki loinabi maibam ongbi samita chahi kuntrani thoi Thoubal athokpam ningol asi hospital asida angang unabagi damakta July 13 pukhalaki aduga ngarang ayuk pung 13 taba matamda operation tawdana angang nupa ama pokhi laibak thibadi ngarang numidang pung 10 minute kuntra taba matamda angang unariba nupi asi Leikhidre hari nupi asi Leikhidre habigi pau tabadagi doctor singna jackson dabadagi Leikhidabani haiduna Khoisaonaraba patient gi kangbuna akanba ihok khongjang jangsilaktuna hospital asigi casualty OPD counter amadi delivery site na chingba akai ata thogan kibani
ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯣꯞ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯍꯥꯏꯔꯤ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯃꯤꯇꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯡꯖꯧꯅꯅ ꯀꯔꯝꯕ ꯑꯅꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯦꯁ ꯇꯧꯔꯒ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯗꯣꯛꯇꯔꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯈꯤ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯥꯏꯖꯕꯗ ꯊꯧꯁꯥꯈꯤꯗꯦ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯊꯣꯛꯈꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯃꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯗꯇ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤ ꯑꯃꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯆꯤꯛꯄ ꯅꯥꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯈꯤ ꯐꯤꯚꯝ ꯑꯗꯨ ꯗꯣꯛꯇꯔꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯆꯤꯛꯄ ꯅꯥꯕ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯐꯠꯆꯤꯜꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯔꯛꯈꯤ ꯃꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗꯒꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯒꯟꯖꯥꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯁꯦꯄꯥ ꯍꯤꯖꯥꯂꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯅꯤꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯂꯨꯄꯥ ꯂꯥꯈ 10ꯂꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯗꯦꯕ ꯕꯔꯃꯥ ꯀꯧꯏ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯙꯅꯤ ꯔꯥꯝꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯎꯃꯪꯒꯤ ꯁꯔꯨꯛꯇ ꯒꯟꯖꯥꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯨꯄꯥ ꯂꯥꯈ 68,10,000 ꯃꯃꯜ ꯑꯣꯏꯒꯗꯕ ꯒꯟꯖꯥꯁꯤꯡꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯗ꯭ꯔꯝ 7ꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯌꯥꯎꯕ ꯇꯦꯔꯣꯔꯤꯁ 3 ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯃꯍꯥꯗꯦꯕꯇ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝꯗ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯇꯦꯔꯣꯔꯤꯁ 3 ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯃꯍꯥꯗꯦꯕꯇ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯉꯁꯤ ꯆꯠꯊꯔꯤꯕ ꯃꯤꯐꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯎꯁ ꯑꯅꯤꯃꯛ ꯉꯁꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯕꯤꯍꯥꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯁꯦꯟꯇꯤꯚ ꯔꯤꯚꯤꯖꯟ SIRꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯑꯄꯔ ꯍꯥꯎꯁ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕ ꯐꯥꯎꯕ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ ꯂꯣꯛ ꯁꯚꯥꯗ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯣꯄꯔꯦꯁꯟ ꯃꯍꯥꯗꯦꯕꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯂꯦꯃꯥꯟ ꯁꯥꯍ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯥꯎꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯇ ꯃꯔꯤ ꯂꯩꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯇꯦꯔꯣꯔꯤꯁ 100ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 100 ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕ ꯉꯝꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯝ ꯑꯃꯠꯇ ꯁꯣꯛꯍꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄꯤ ꯆꯤꯗꯝꯕꯔꯝꯅ ꯄꯍꯜꯒꯥꯝꯒꯤ ꯑꯦꯇꯦꯛꯇ ꯄꯥꯀꯤꯁꯇꯥꯟ ꯇꯦꯔꯣꯔꯤꯁꯀꯤ ꯃꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯅꯕ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯏꯝꯐꯥꯜ ꯏꯁꯇ ꯃꯤꯑꯣꯏ 3 ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁꯅ ꯅꯥꯕ ꯊꯦꯡꯅꯔꯦ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯇꯤꯟ ꯀꯥꯡꯅ ꯁꯟꯗꯣꯔꯛꯄ ꯂꯥꯏꯅꯥ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯁꯟꯗꯣꯛꯄ ꯍꯧꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯏꯂꯦꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯡ ꯃꯈꯜ ꯑꯃ ꯑꯁꯤꯅ ꯆꯤꯛꯄꯗꯒꯤ ꯁꯟꯗꯣꯔꯛꯄ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ JE나 ꯅꯥꯕ ꯃꯤꯑꯣꯏ 3 ꯏꯝꯐꯥꯜ ꯏꯁꯇ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯅꯥ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛट ꯃꯦꯂꯦꯔꯤꯌꯥ ꯇꯦꯛꯅꯤꯀꯦꯜ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥꯛꯇꯔ ꯋꯥꯏ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯔꯛꯄꯒꯤ ꯁꯤꯝꯇꯣꯝ ꯑꯁꯤ ꯀꯣꯛ ꯆꯤꯛꯄ ꯉꯛ ꯅꯥꯕ ꯂꯥꯏꯍꯧ ꯍꯧꯕ ꯑꯣꯕꯅꯆꯤꯡꯕ ꯇꯧꯕꯒꯤ ꯂꯥꯏꯑꯣꯡ ꯎꯠꯂꯛꯀꯅꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯇꯤꯟ ꯀꯥꯡꯗꯒꯤ ꯁꯟꯗꯣꯔꯛꯄ ꯂꯥꯏꯅꯥ ꯃꯈꯜ 6 ꯊꯦꯡꯅꯩ ꯃꯗꯨꯗꯤ ꯗꯦꯡꯒꯤ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯆꯤꯀꯟꯒꯨꯅꯤꯌꯥ ꯃꯦꯂꯦꯔꯤꯌꯥ ꯐꯤꯂꯥꯔꯤꯌꯥ ꯑꯃꯗꯤ ꯀꯥꯂꯥ ꯑꯖꯔ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯡꯒꯤ ꯑꯃꯗꯤ ꯃꯦꯂꯦꯔꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯕ ꯊꯦꯡꯅꯩ ꯍꯥꯏꯈꯤ
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯁꯤꯝꯇꯣꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯍꯧ ꯍꯧꯕ, ꯀꯣꯛ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ, ꯃꯤꯠꯀꯤ ꯃꯊꯛ ꯊꯪꯕ ꯄꯤꯠꯁꯨꯝꯒ ꯇꯥꯏꯅꯕ ꯑꯦꯔꯤꯌꯥꯗ ꯅꯥꯕ ꯑꯃꯗꯤ ꯆꯤꯛꯄ ꯇꯧꯕ, ꯕꯜꯕꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯦꯡꯕ ꯉꯝꯗꯕ, ꯍꯛꯆꯥꯡꯒꯤ ꯎꯟꯁꯥꯗ ꯑꯉꯥꯡꯕ ꯃꯀꯨꯞ ꯊꯣꯔꯛꯄꯗꯒꯤ ꯀꯣꯟꯅ ꯑꯉꯥꯡꯕ ꯃꯄꯥꯛ ꯑꯣꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯏꯍꯧ ꯍꯧꯔꯛꯂꯕꯗꯤ ꯗꯦꯡꯒꯤ ꯂꯩꯅꯥꯅ ꯅꯥꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯏ ꯑꯃꯗꯤ ꯅꯥꯗꯦ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯖꯦꯅꯤꯝꯁ ꯑꯃꯗꯤ ꯔꯤꯝꯁꯇ ꯆꯠꯇꯨꯅ ꯂꯦꯝꯅ ꯏꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ OPDꯒꯤ ꯃꯇꯝ ꯅꯠꯇꯕꯗ ꯆꯠꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯒꯧꯔꯚ ꯒꯣꯒꯣꯏ ꯑꯁꯤ ꯅꯣꯔꯊ ꯏꯁꯇꯒꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯛ ꯁꯚꯥꯗ ꯑꯁꯥꯝꯒꯤ ꯀꯣꯡꯒ꯭ꯔꯦꯁ MP ꯒꯧꯔꯚ ꯒꯣꯒꯣꯏꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯆꯠꯊꯈꯤꯕ ꯗꯤꯕꯦꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯨꯕꯨ ꯐꯣꯔꯃꯔ CM ꯕꯤꯔꯦꯟꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ ꯒꯧꯔꯚ ꯒꯣꯒꯣꯏ ꯑꯁꯤ ꯅꯣꯔꯊ ꯏꯁꯇꯒꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯣꯛ ꯁꯚꯥꯗ ꯆꯠꯊꯈꯤꯕ ꯗꯤꯕꯦꯠ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯔꯨꯑꯣꯏꯅ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯂꯣꯡ ꯔꯦꯟꯖ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯣꯗꯔꯟ ꯋꯥꯔꯐꯦꯌꯔ ꯇꯦꯛꯅꯤꯛꯀꯤ ꯕꯦꯁꯤꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ MP ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯗꯤꯕꯦꯠꯇ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨꯁꯨ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯊꯧꯑꯣꯡ ꯑꯗꯨ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯗꯤꯐꯦꯟꯗꯔꯁꯤꯡ ꯑꯗꯨꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯅꯦꯁꯟ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯗꯤꯕꯦꯠ ꯑꯗꯨꯗ ꯒꯧꯔꯚ ꯒꯣꯒꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯂꯣꯡ ꯔꯦꯟꯖ ꯄ꯭ꯔꯤꯁꯤꯖꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯕ꯭ꯔꯤꯂꯤꯌꯟꯁ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯀ꯭ꯂꯣꯖ ꯔꯦꯟꯖꯇꯒꯤ ꯀꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ MP ꯑꯁꯤ ꯅꯣꯔꯊ ꯏꯁꯇꯒꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯤꯕ MLAꯁꯤꯡꯗ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯁꯛꯄꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯀꯨꯀꯤꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯔꯣꯏꯗꯕꯅꯤ, ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯥꯛꯊꯨꯡꯒꯨꯝꯅ ꯁꯦꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯔꯦꯝ ꯆꯛ ꯍꯦꯟꯕꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ, ꯇꯨꯡꯂꯝꯆꯠꯀꯤ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯆꯨꯝꯕ ꯇꯧꯒꯗꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯀꯔꯞꯁꯟꯗ ꯃꯥꯡꯖꯤꯜ ꯊꯥꯔꯣꯏꯗꯕ ꯈꯟꯗꯨꯅ ꯐꯝ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯍꯩꯁꯤꯡꯕ ꯇꯥꯟꯅꯕ, ꯆꯥꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯠꯀꯗꯕꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯝꯗꯨꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯒꯨꯋꯥꯍꯥꯇꯤꯗ, ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯐꯝꯗ ꯑꯣꯐꯤꯁ ꯐꯝꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯦ, ꯀꯨꯀꯤ ꯈꯛꯇꯒꯤ ꯃꯤꯅꯤꯁꯇꯔ ꯇꯥꯔꯦ꯫ ꯃꯁꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯊꯣꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯔꯀꯥꯔ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤꯗ ꯅꯣꯟꯖꯔꯒ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯣꯏꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯤꯕ ꯃꯌꯨꯝ ꯃꯀꯩ, ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ, ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯑꯣꯏꯍꯜꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯛꯇꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯅꯤꯡꯕꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯁꯤꯡꯗ ꯀꯔꯦꯝꯅꯕꯒꯨꯝ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯁꯦꯟꯇꯔꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ, ꯃꯁꯥꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥ ꯑꯃꯠꯇꯁꯨ ꯊꯧꯅꯥ ꯐꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯀꯥꯔ ꯁꯦꯝꯗꯕꯅ ꯐꯩ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯔꯥꯏꯠꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯀꯥꯎꯔꯒ ꯑꯃꯗꯤ ꯉꯝꯗ꯭ꯔꯒ ꯁꯦꯟꯇꯔꯅ ꯈꯨꯔꯨꯝꯂꯒ ꯅꯤꯕ, ꯃꯣꯏꯒꯤ ꯊꯧꯖꯥꯜ ꯉꯥꯏꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯍꯟꯕ ꯆꯨꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯗꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯍꯟꯗꯨꯅ ꯃꯤꯅꯥꯏꯒꯤ ꯊꯥꯛꯇ, ꯆꯥꯛꯅꯤꯕꯒꯤ ꯊꯥꯛꯇ ꯊꯝꯕ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯁꯨꯒꯤ ꯀꯦꯝꯞ ꯊꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯀꯣꯔꯠꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ NIAꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯈ꯭ꯔꯦ꯫ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯄꯦꯁꯦꯟ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫